ngasi phongkhiba masum thokhiba tongan tongan ma thawdo wathoksingdagi maruibi I pausing khonggasaraga Manipur top channel gi maikedi miyamna thamsigi ahanbada Manipur Tribal Forum dissolve toukhraba Arambai Tenggol yaona Meitei Lipun gi mathakta Supreme Court ta akan masarch tokre makhoi gi wakat urgent listing tawinaba haijarakpada Supreme Court na yakidre July 3 da lepkre May ahumda achumna sinduna sakhiba tribal solidarity march yauksinkiba khulai paiba kuki militant singa kuki lamen tuen basinga kusamnaduna Meitei gi yum singna mai kapsinduna yum mai tharakpadagi leblak triba Manipur gi lan gi matana Delhi da base tawu Manipur Tribal Forum na Supreme Court of India da petition ama file toraktuna tholakliba thagdok singa sigi matangda SIT ama semduna thigat han binaba haijaraknaba matungna forum asina interlocutory application IA amasum file toraktuna urgent listing tawduna khanabina wa haijarakhiba player Supreme Court na reject tokre dissolve tokhraba Arambai Tenggol amasum Meitei Lipun gi president gi mathakta su akan ba charge sing tawraduna Manipur Tribal Forum na file torakhiba interlocutory application adu ngasi Supreme Court of India gi vacation bench nakhi bench asigi Justice Surya Khan amasum Justice Sundresh na forum asigi IA asi hayang mak natragana mathangi numita khanabigi wapum laiti matter asi July 3 da list tawgani haiki just anigi bench na wapum asi phongdorak pada Manipur Tribal Forum na file torak liba interlocutory application asigi maikai da lepkhiba senior council Gaunsal na government gi maikai digi thoklibi irang singa si lakshin gani haibigi thajaba pikrabasu tribal humdra hena hatkre karigoma ko na matter asi athubada lokhatuna khanabidrabadi tribal kharagasu hena khatki ganai adubu Manipur Tribal Forum gi maikai da lepki senior council gi wapam asi taraba matung da laiba asigi solicitor generals tu sir maheta na phongdokhibada security agency sing haujik thodok thopam sing da leire Manipur Tribal Forum na tawrakliba player asiga manaba player sing su vacation sitting the file torkre adubo matter sing asi court ki maikai digidi court asigi vacation loiraba matungda amuk hana hangdoraklaga khanagani haina reple maram asina matter asi Supreme Court ki vacation loiraba matungda khanara saiki masum solicitor general na wapam sing asi phongdoklagrabasu Manipur Tribal Forum gi maikai da lepkiba senior council na makata na tarokhiba argument da mamangdadi makoina thajaba pikre dubu thajaba piraba matungda tribal humdra hatkre maram asina army gi protection pebina ba haijabani adubu July 13 list tawrabani na matamduradi tribal yankhayamaga su halaga naiki Manipur Tribal Forum gi maikai digi file tawrakhiba interlocutory application aduna haijarakpa wapam singi manungda Chusampur Sandel Kangpokpi Imphal East amasum Imphal West ta law and order ngaknaba amasum miyambu tangdulaita hananaba Indian Army bu full control tawhonanaba direction pibiyu Manipur Tribal Forum singi mayokta satharakpa thabak singi thawdang lauriba miyoi singi mathakta wayel sathanaba amasum thawdok singa sigi matangna ningtamna thijinanaba SIT ama sembiyu haibo yauri aduga dissolve tawkhraba Arambai Tenggol gi lusingba korauhanba khuman amasum Meitei Lipun gi president M Pramod ki mathakta FIR case register tawnaba direction pibiyu haibusi yauri aduga Manipur thokliba thawdok singda laikidraba tribal singi manungda union amasum state lengangna kusamna duna piwiyaba tengbang pinabigi wapamsu yauri adowena ngasigi vacation sitting gi just anigi manungda Justice Surya Khan phongdokhibada Manipur thokliba thawdoksing asi tasenam law and order gi phibam ni hairaduna court ki maikai digi army da khut thingjin hanbagi order pibigi mathau ta dai ki loinana Manipur Tribal Forum gi player asi khwai digi ngallabada mathang thagi ahumda court asi amuhana hangdoklaba matungda khanaraga nai ki panmaya badi mamang thagi 13 ta Arambai Tenggol na tholakhiba serol amada Arambai Tenggol asi matam kharagi oina dissolve tawre haina phongdokhiba laikhraba haina su pawsta makatarakli amaromdana warak pinaba laitrab koki militants amasu makhoibu mating pangliba mapangi security sing Meitei nupi singna thengnaragani hakthengnaba pawdam thauna phabi Meitei nupi sing May ahumdagi Manipur salagliba mai soidana muthalagani khanduna satkhiba MLA minister opposition party singi mute sing prime minister na thawa sadana wahi amata phabu phongdoklamdaba tanatana Manipurigi satkhiba sing amata unaramdana numit tare ni nipani gi khongsata India thadokre haujuk prime minister unana basakhiba Manipur gi lusingba sing kari tawdori khalubada koki MLA taradugi mamangni ikaiba phawi Manipur gi lusingba singbu mayolamgi leader singna onthokna hantana khalami Manipur gi wathok lanthok amata makhoigi manada sangamdre
लेबा असिगी लुसिंगबसिंगसु अखोइगी खनबिद्रे अदुगा इरांग लक्षिंदुना मियामु तंगदु लैताना लेहनगनी हाइदुना सांगलक्लिबा इंडियन आर्मी अमसुं पैरामिलिटरी फोर्ससिंगसु अखोइगी मतेंग पांगबिद्रबनिना हौजिक्ति मितै नुपिसिंगना थौना लिंजन पुथोक्तुना इमा लेबाक मणिपुर कन्ननबा अनौबो खोंथांग थांगबा हौरगनी हाइना तोंगान ग्रेटर इम्फाल अमसुं लोइजिंग लोयागी लंबिसिंग थत्तुना असर अवोक्सिंग सेक तौरमखिबा यामलबा इमा इबेलसिंगना फुंदोरक्लि मकोइन हाई नुपीसिंगी खुलाई हाइबबु अकनब खोलाव अपुनबगी पंगल अमदि थौनानि अखोइगिदि लोइबा नाइबा नोंमै मरु अमसुं मया ताराबा थांगुम नते नमथब ngamlroidaba khulaina ngakthokpa ngamlroidaba अखोइगी पंगल असि मयोन सुमना अमसुं मरम चाना पुन्ना संक्षिन मिनरगनि हाइदि अखोइगी अपुनबगी पंगल असिना लानगी ममाइ सुमबदा सामा थौदांग लौमिनसि हाइनस फोंदोरखि इम्फाल मयोल लेब सेल पाइबा पाइदबा थबक तौरिबा नुपी पुनमक थोपिरक्लो नखोइगी अरैबा वखलौक्सिंग पुथोरक्लो अखोइना मांग थादुना लौमी नुपी अखोइगी पंगल थोना पुथोकसगेरखि हौजे अखोइना असर अवोक्सिंग लंबीदा चेक तौरिबसिगी मरम साउनले अखोइना तौरिबसि मखोइगी सक्ताकसे मुन्ना येंगमगी मथौ तारकपदगिनि मरमदि अखोइगी मीसिंगना सासिनबसि सांग मयाम अमा सेल खरगिदमक लाना पिथोकपा सिसु असौबा असोइबमनि हौजे अखोइना तौरिबसि नुंजुरुंसा अहि नुंथिल अमसुं नोंमैगी अकीबा फाउदना यामना वाना होटनारिबनि पुनमा असि इसागी इरानागी नते इमा लेबाकिदमक्तन हेरखि अखोइना आर्मी अमसुं एआर सिंग संग थिंगलिबसिगी मरमलै मखोइ संगंद्रगा करी थोकनी अदुगा संगलगना कुकी मिलिटेंट सिंगना युम मै थाबा मसुम नोंमै कापसिलक्पे हेलि फबक चाउ इखाइदा युम सिंग मै थाखिबदुसु मखोइ यौरमगनि इमिट मगना उगौबु खुदम संगदम फोटो लोइना लै हौजु इंटरनेट यादबदगी मियामना खंगलक्त्रिबनाखि इंटरनेट के अथिंगबा लक्थोखिबगा मितैगी असुमबसिंग मियामना लोइना फोंदोरखिगन हेरखि नुमिदांगदगी अहिंगसुपा नुपीसिंगना थोलक्तुना ngak seliba sibu karam lebakta taunaramgadagi haina sanglaki अखोई मितै नुपीसिंगना सिपाही हैंक्रो हाइना तालिबनी अदुगा मसिगी ओना तैनबद कुकी नुपीसिंगना मितैना अखोई बु हाटकदौरे हाइना तक्सिनरग सिपाहीसिंग कौक्सिलि अमसुं मखोगी मिसंगदा लेहननबा सिलाइरखि अखोई मितैदि तक्सिनबा हिति सिरमदाइ फावबा असुन अना सादुना मिंगोंदा नोनजबसु हिति अखोइना हाइजबदि अखोइगी मिसंग संगबियु हाइबनाति माइके अमतगी मिसंग संगदना पुनमकपु सब मानना ngaksinbiyu हाइबनि साउबा हितबा मसुम अरानबा तौदबा मितैनि अदुबु अरानबा तौरक्लबदि खामबा यादबा मितैनि हाइबसि मखोइ खंग्रे हौजिक लानगी ngमखै लेत्रे कोकी मिलिटेंट सिंगा मानरगा मनुंगदा सेलिबा इसेल सिंग करिनो खंग्रे अदुबु अखोइदि मयोकनबा लेपदि यादि लान असिना लेप्त्रबदि प्रेसिडेंट रूल लापसु याय अदु ओइरबदि कमदौबा हंगलदुना लैंगा कायबसु पामदे हौजिक लैरिबा फिबमसिदा पीआर लाक्लबदि अमुक हेना मांगजबोइगनि पीआर लाक्पगी मिहुत लैंगा कहेंदना मियामना थेंगनबना हेना फगन हेरखि मितै नुपीसिंगी पंगलना कांतो सवल नुपीसिंगना सेलिबा फी लंबीदा यानदुना थमलगा आर्मी अमसुं एआर सलनखिदबनि अदुगा तोरबुंग अमसुं हवाकसाउ लंबीदा फमजिनबा अमसुं हेपसिंदुना कुमावन रेजिमेंट ममाइ लैदुना हलनखिबने हेरखि अखोइना मखोइगी हिंदी लोल ngangloi अखोइना मखोइबु यानिंगदबगी इंगित पीदुना हनबिख्रो हाइदुना हलनखिबने हेरखि तुरबुंग अमसुं फबकसाउगी नुपीसिना सिक्योरिटी फोर्सिंगा सिंदा पाउदानदुना हैता असाबुगु लोइनना आप लोग किस लिए हमारा माँ बाप बन रहा है हमारा माँ बाप सब लोग मर चुका है आप लोग का जगह यहाँ नहीं है हमारा दिल में होता है हाइना मखोइद लाउखिबने कोकी मिलिटेंट सिंगा अखोइगा थेंगनजरगे नखोइ सुंथा थाजद्रे हाइना लाउखंखि मखोइ सिब्रा अखोइ सिब्रा येंगनरगे स्वाइखि आर्मी सिंगा ओनसिंदुना थौदो असि नखोइगी नुपी अंगांगदा थुलमलाबदि कैदौगदगी हंगमदा मखोइना अखोइगी नुपी अंगांगदि नखोइदौना उराव थरावदे हाइना खुमलखि पाखुमसि तावदगी खोइसाउनरबा नुपीसिना मसिगी सबसाबा पाखुम पिखिबना हाइदि खुलाउ लाउद्रिबदु मयुमकै मै थाद्रिबा नोंमैना पानदबा मसुम अवाबा खंगदबनानि मसा मसु मराताना हिंदुना लेबदगिनि अखोइदि नखोइना कुइना नमथदुना थंबीरबनिना लौरक्पा ताबनि हाइरुबदा आर्मी सिंगना ओनसिलगा नंगी नयुमक मै चाकपरा हाइनसु अतमदन हंगलखि मसिगी पाखुमना वांगदु अतमदन हंगलकनो मितैगी युम कया मै चाकरे मसि आइगी युम मै चाकपगा सब माने मियामना नखोइबु याद्रिबसि नखोइना लालुबनानि हाइना पाखुमखि हाइदि लोइनना आर्मी सिंगदुदा
nakhoi yamna ngangning lagana Imphal City de satlaga ngakluro lawmi akhoi isana ngaksa horage haina sinda paudana khibani nupi singi maraktagi sahi yamlabi amanasu makhoi da unsinduna aisu matam amagi taruksaba Assam regiment gi subedar gi loinabini Lanmibu yamna ikai khumnajabani adubo nakhoi Manipur tarokli bisidi yamna tayonare Manipur gi miyam nakhoi bu thajadre hanbikro haina makhut lonanaga Hindi lol daiki wafam adu tabadagi lanmising adu makhoina saramba bunker gi laingoi hapa bora singdu gari da hapsilaga mamai laiduna hankhibana heraki loinana punama si apunmegi lingzel manaba nupi singi thaunana ni hairaduna kumawon regimena tronglawbi khul mamangda leibane duga khulgi maningdana atopa army singlei kumawon regimena si reinforcement team ne suhai masidagi makhoibu thajaduna khulga nakna lehankhibana heraki adubu kuki militant sing numai kapsilak pamatamdadi makhoina ngakthokpagi mihutta misam no onsinduna fracking amasum checking oina tarakhi kuki sing numai kaplakpada state force amasu laikhidrabani masigi penda basu hauju phawbo miyamda laidi army sing nongai sabukta patrolling satkani duga minute manga phawba sanglamdana hankhigani mamangna namit kharanigi mamangnasu phawgak chawda yum mai tharakpada makhoida kanbina ba hairubada nakhoigi yum ahumkhak mai sakpadubu haina yamna thawa sadana kumlakhi Maduda aikoigi angang amana kinelgi wangwada paktaknana yummai sakpadu yenghangi hairubada makhoigi jurisdiction ate aikoidi road safety gi damak leibani han sukumlaki hadi road safety gi damak leibu oirabadi na aikoina sibada su yengduna leigadabani na leibiranu aikoi ngaksa horagi haina miyamna khankhibani atopa amana thawal su nupi miyamna mifam pangdoktuna mobilization haukre hairaduna Meitei community zone coordination committee waithautu kiam siphai Hautha Thawbal Khunongna Sinduna Kuntragumda Assam Rifle si koi khudak thalakhu Manipurigi halan wakat khongjang sangsin khairaki khongjang adugi khongjang loi singna asokpami humdragni toigi photo utki wakat khongjang adu laingakpu yamna warona kholaw kya sulawki nupi singna armed force sing mayokna bada karamna thengnagani haibana singbugi matana kupna khanaki hainasu makhatana phongdoraki makasa tharakpoina topapo mana immigrant sin kuki singna ahenba lam amasum power pamadagi irang tholapani Manipur mamang thadigi horaga tangdu loitadabagi thawdu ama thoklibasi immigrant sin kuki community sing ahenba lam amadi power pamadagi thokibani haina World Meitei Council gi mekadigi phongdorakli New Delhi da liba Press Club of India ra pangthokiba press conference amada wangangladana World Meitei Council gi chairman Hagruzam Navasyam hai Manipur separate administration ama sin kuki sing demand tawi makhoigi pandamdi tongan kuki land ama semani makhoina propose tori kuki land gi map ta Bangladesh Myanmar amasum India gi lam saruk sing yauri adubu makhoina kaw roidabadi makhoigi demand sing asi phangna bu hona bada Meitei bu bali gi hameng ohenmadi yaroi mamang thagi ahum dagi hauraga thokiba thawdu odu Meitei singna laisang village leiba kuki centenary gate mai thabadagi ni hain kuki lusingba singa madi makhoigi wangloi singna phongdoki wafam singa du yumpham yaude laisang village da war centenary gate mai thakibadu nungthil pung aniga minute 15 taba matamdani adubu kuki mob violence adudi ayuki pung 13 makhai tabadagi hawbga loinana forest bit office kuki singna mai thakibani amadi suchampura leiba Meitei singda aki akhang thuan ba horakibani amaromda kuki singna makhoigi aran singa dubu losinna bo honaraduna Kuki centenary gate mai thadringai pung ahum longi mamangna horakhiba irang adubu gate mai thabadagi horakhibani haina hajilakibani adubu gate mai thakiba thawong adu Meitei community singda makhoina maral sina bo honarabasu tha sigi taraga mapana local news media ra phongdorakhiba report amagi matungina makhoi masang thaba adu satharaga Meitei singna maral sina bo honarakhibani hari Amaromda ngasigi mipamadu saruk yakhiba WMC gi national spokesperson Nabakishore yumnamna phungdokhibada Manipur gi koki MLA tarana tongan administration ama lehananaba demand tawri hairib koki MLA singasi hauji suda laidiba koki militants group singa hakthingana madi nakoinana mari lainaba singni haina tongan report singna phungdokpa lekre report sing adu gi matungina cycle AC gi MLA Kimnia Hokib Hangsing gi mapureiba David Hangsing Koki Liberation Army gi chairman ni aduga MLA asina ticket phangduna mai pawlakhiba mak party Koki People's Alliance asi KNO gi lusingba PS Hokib na hawdokhibani militants organization asibu hawdokhiba PS Hokib Myanmar Origins MLA asi nataba atopa MLA singat AC gi MLA Sinun Thang Zau KNA gi member ni amadi Mark Masasu
KPA gi candidate ni Thanlon AC gi MLA Pungjang gi Balte ZRA na sponsor tor puthora khibani ZRA gi lusingba Thanglen Spau Myanmar gi ex MP candidate amani ma hauji Susampur lairi Saikot AC gi MLA Kaunlinland Chauki KNA gi advisor oibagaloinana mak masasu Myanmar origin ni masigi mathakta Manipur gi cabinet minister su oidiba Kangpok PAC gi MLA nemsa kipgen gi mapuroiba ST Thangboy kipgen KNF gi president ni maram aduna makoina tongan administration ama demand tarokli basi maram sadai ki ngasi gi WMC gi mifam aduna kuki amasum lainga ki game plan Meitei singbu baligi haming ohan biarai Manipur ingta papurakna bokhona bad India lenga na sin koki militant singbu control to bogoloinana khulai thado hangadabani Union Home Minister Amit Shah na Manipur laktuna phongdok ramkibu wapam singa dugi kana ba haujuk phangba ngamdre Meitei sing asumba wayel pidriba fawba ingta papurakpa ngamrai amadi Meitei singbu ST status phanganba haibasi yellow proof asigi weba constitutional right ni haina su phongdok nakhi makasa tharak poina topa paw manam Manipur gi irang ga nephi rio na nungnang ba phongdokre Nagaland Chief Minister Nephi Rio na Manipur thoklib irang asigi matang na penda ba mas nungnang bo wapong phongdokre Manipur thoklib irang asida mi kya gi punsi mang ba madi lantung kya amang ata thokliba asida yumthang na ba state am oina agi wakal awab phawi hiram asigi matang na pam da bo wapom amata phongdok ningdi haina Nagaland gi Chief Minister Nephi Rio na ma ki Twitter phongdokre Nephi Rio na ma ki Twitter account na phongdok ki bo wapom da Manipur thoklib irang asida agi wakal yamna nuaita phawi Thaudo asida miyo kya gi punsi mangre lantung kya na amang ata thokre Nagaland da lady isil inaw khudimak Manipur shanti purona bagidamo aikoi khudimak na sanction minasi haina apel tawke tawri Manipur gi medical institute sing tamliba Nagaland gi medical mairoi singi matang na palladuna Nephi Rio na hai Nagaland gi health and family welfare department ga kupna khalladuna mairoi sing si Manipur puduna makhoi gi exam thaba yana ba sillo hai bawapum thamkre Nagaland gi medical mahairoi ani ahum natana atai mahairoi sing Manipur handuna makhoi gi exam thakre hairib exam si state government gi maikei digi haijabadigi anobu matam lepane hari panbayai Manipur thoklib irang asi horakpadagi Nagaland gi mahairoi chamago humfugani thu amasum Dr. Kya Rims Regional Institute of Medical Science tagi hauki me tareta Nagaland tamna purakibani makhoi bu puthorakpa duda Manipur government amasum Assam Rifles and Sound mating mangki Haujik thoklib irang asida mi chamagi mathakta sikre irang asi me ahumdagi horakibani numit aduda tribal solidarity mass ama pangthokpa loiraba matungda Susampurdagi irang asi horakibani hainisu report adur pali Haujik oinadi myam paw su matang asi lusinjarage amasu myam puna no update ngamina sa hainisu channel sigi maikei digi myang thona makhatana thamjari